ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ menstrual hygiene ꯑꯁꯤ ꯇꯔꯥꯏꯅ ꯂꯧꯔꯣꯏꯗꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯩꯅꯥ ꯊꯣꯔꯛꯄ ꯌꯥꯕꯒꯤ ꯆꯥꯡ ꯋꯥꯡꯉꯤ ꯍꯥꯏꯅ World Menstrual Hygiene Day ꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ Health Services ꯒꯤ ꯗꯤꯔꯦꯛꯇꯔ ꯗꯥꯛꯇꯔ ꯀꯦ ꯔꯥꯖꯧꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ Manipurdagi mayai kaban isa muthatnaba amadi miyoibagi hakta singnarakpa khudimak thengnanaba maira paibi lingkhatkibagi kunmari suba maira paibi numit pangthokre Kurumzari ngasinu tupungarigi MAMI TV News Update IMRAN MK na pichari Nupi oibisingna menstrual hygiene asi taraina loroidabani masidagi makhal makha kyagi laina layong thorakpa yabagi chang wangi haina Health Services ki Director Dr. K. Rajona Fangdokre. Ofom asi Directorate of Health Services na sinduna Uripok to Leiba Ivotun Sana Higher Secondary School da pangthokpa observance of World Menstrual Hygiene Day gi thoram amada Dr. K. Rajona Fangdokibani. Ivotun Sana Higher Secondary School gi mahiroi wazasing amadi Health Services ki staff kaya yauna pangthokiba thoram aduda Dr. K. Rajona hai nupi oibisingna hakchangdagi I khara chatkibada thoidokna wakhalda nungaitaba tobiganu sakriba I adu amuk hanna sungnaba ekoi miyoibage hakchangda kayata adumak yaujai nupi singda thage khongap lakpa haibasi hauna sani menstrual hygiene haibasi nupi oibisingna taraina loroidabani masi tha khudingi ningsingdana leigidabani nupi singna thage khongap lakpa matamda afaba makhalgi sanitary pad sijanaba yamnamak tangai fate maru oina tungi yumbi ohogodoriba mahiroi nupi macha singna menstrual hygiene gi batangda munna khangsinbigadabani karigumba hiram asida thawa sahudrabadi reproductive organ da kaiba lakpi yai masina national building amasung aikogi population da chaitheng piraknabage machak amasu oirakani hojikti sakhulakpage matungina anoba laina tina kaya ama thorakli loinana mehek singsu hanadagi hena mapangkal kangkhalakpage khudam sangdam leitapanate tha asigi thagi khongap lakpu matamda hakchangda yekpa thinba torakpu matamda karisu kiningai leite tobudabo matam sana doctor tanabage mathautai masida karisu kiningai leite medical sciences sakhulakpage matungina kanaba adu hojikti mipum khudimakna mapung phana phangba ngamlabani haina Dr. K. Rajona makhatana phongdoke nupi singi oiba ya meaningful oiba pithribi da singna thungta menstrual hygiene day habse hygiene na ko na pali haba hygiene si kam important oiba area ne masi ekoi ki menstruation have process se masi anabnate it is normal physiological phenomenon ekoi da nupi amo ino body masi tha khudi lakti ya abo process bani masi kaisunate kana makhana masi tawma tamda lai makhumda adu katpa yate adigi roza kainuna su abi diduni adigi ekoi sport tobako te yahon be yate ngatan bi adu plane tokbar fry tongba yate haiba sibuba meyam se masi karisu kainuna te ba masi isam samba few amount of blood khetang khoi gi normal necessary kainus de kra mangje gi do ane ba masina effect ri to ya de ye khoi gi haksang de gi ease mang matamda up to khoi 250 ml bhaw ba amtu de lofo ko de su kai de ba Manipur dagi mayai kaban isa muthatnaba amadi miyoibage hakta singnarapa khudimak thengnanabage maira paibi lingkhatkibagi kunmari suba maira paibi numit pangthokre Poirei Leimarol the All Manipur Women's Voluntary Association amadi maira paibi Welfare Association kanglei pakna pullaga semba maira paibi numit observation committee na silaga khurai salantong da leiba tharo devi lampak ta pangthokiba kunmari suba maira paibi numit ki thorum duga mari leinana Poirei Leimarol maira paibi punba Manipur gi president ima longjam mem chowina hai Manipur miyam gi hingba amadi sivage tanfamda lepa leitana sangsil lakhiba khongjangda thauna fana Manipur gi damak sinam ongbi priyani na kumcha disingani chamapun marifuda me kunipanda thawaina pontha pi khibani min adul lauraga ngasi fawba maira paibi numit haina pangthoktuna lakpani thoramasi pangthokpagi nunggi oiba wakhalonde athobak kaya gi khungul liraga irei pak ase ningtambagi mahau khangna hingba wahan thok leiba yamgi lengak amasung manaba khunai ama oinaba pangthokpa adugumba yamna magun leiba thoramni maira paibi gi ihau kalhansi isagi oijaba kharagi damak senglaba maira paibi ase lana uhanaba honagumsi maira paibi gi pandam phangge miyot minai dege iramdam Manipur matam chuppagi oina
कंदुना तंगदु लेताबा सखटपा मानव खुनाई अमा पुरक्के हाइरबदी पॉलिटिक्स की माइकईदा मयक सेंगना लेपदाय हाइना महाकना मखा तानता फोंदोखे मियांगी अम्मा मफम नबा मपांग कागदई बुका हौदर बनाई तौरे दे मतम सिदा अकोगी मे 28 सिदा कोगी मणिपुर की मियांगा कोगी कुंचत तुबा चचे दा कागदई बुका हौदर बनाई लाक अका सिदा असिगुबा मियांगी हौदे चखिदोरे जि पाखतदा कोगी इंडिया गवर्नमेंट दा कोगी स्टेट सरकार दा कोगी दुबितुदा कोगी इहौ हौरिबा कोगी दुबी म्याम जेबु फारगा गाड़ी दा हापगा तलांग तोंदा पुबदे तलांग तोंजेदा योरकोदा तारगा ने 28 ता लेगिदा दुगी इरान ने अदुगी होगिबा अदुगुबा मे 28 हाइदा कोइना मेरा पाबी दुबे तौसे यारी ने लेगिदा मितुबु कोइना मेरा पाबी दुबे हाइदा कोगी मसी बाव तो अंतो कुना लाइन सरकार दा मेरा पाबी दा थेमौ मै थेमौ रे कोइना कोइ मेरा पाबी सी वोट की मतम दा सीजन ना बा कोई मेरा पाबी सी बुजु करी गुबा मतम दा बोकी मतम दा मकोई से मकोई की कुलाई वना सीजन ना बा अदुगुबा मेरा पाबी छेग दा मेरा पाबी खरा सो दो लई पाउना कैथल लंबी के वन वे ट्रैफिक सिस्टम हाना चनरी बमोंग अदुदगी ऑनथोकनबा पाउना कैथल दा दुकान फमलिबसिंगना लेंगाक्ता तकनदुना लाखिबा दु मणिपुर लेंगा की ट्रांसपोर्ट डिपार्टमेंट ना गरंग ऑर्डर अमा थोकतुना हाना के वन वे ट्रैफिक सिस्टम होंगदोखिबासी हाइनिंगाई लेतना नुंगाइबा फावी हाइना श्रेबम श्याम कोबा दुकानदार अमना पाउमी सिंह दा फोंगदोखरे पाउमी सिंह उनबा अदुदा श्रेबम श्याम ना हाय हाना वांग थंगबा मैकै हाइबदी ओवर ब्रिज लोमदगे कैसामपत मैकै तमना चलहलंबा दुगी महुत ngarang thokiba order adugi matungina pauna bazar gi makha thangba कैसामपत लंबी रोमदगे अवांग तमना वन वे ओइना चटलगनी मियाम पुमनमक्ता खुदोंग सागदबा order asi थोकपिरपगेदमक लेंगा की चीफ मिनिस्टर एन बिरेन महुत की डायरेक्टर ट्रांसपोर्ट की डायरेक्टर अमदी मरी लेनेबो अथॉरिटी पुनमकुसो महाकना थलबा फोंदोखे पाउना बाजार की दुकान की लंबी सिदैदा कोई वन वे ट्रैफिक की चेंज तौनबैदमदा कोई दुकान मैम ममांग थोंग लोनबा तौकीबा मजी एजुकेशन संगठन की मणिपुर गवर्नमेंट के यानबा पोरकदगी कोई ऑर्डर से गाय लापदु ngasi karangdagi कोई ऑर्डर से फंगजरे हाना लेरमिबो वन वे डायरेक्शन से ओवर ब्रिज देना कैसामपत लोम दे चंगनबदु होजिकती कैसामपत लोम देना ओवर ब्रिज लोम द थोकपदा मणिपुर गवर्नमेंट आयाबा पिबिरकपासे अदुके मते हराउजै मणिपुर द लेरिबा प्रजासिंगना हानागी फिबम अदुदगी खितंग चेंज तौबिरेरगा मोरे मार्केट लापिबो मतमदा कैसामपत लोम दगी ओवर ब्रिज लोम द लापिरनबा मियामगे मफमदा पाउदिंग सुपिजरी पनबयाबदी मणिपुर लेंगा की ट्रांसपोर्ट डिपार्टमेंट ना था की कुनमरी थोखिबो ऑर्डर अदुगी मतुंगिना हाना अवांग थंगबा माइकै ओवर ब्रिज दगे कैसामपत माइकै तमना चटहलंबा अदुगी महुता पाउना बाजार की मखा थंगबा कैसामपत माइकै दगे अवांग तमना वन वे ओइना चलहनबा खंगनबा लेख्रबने कैसामपत जंक्शन पाउना बाजार संगफम अमसुंग पाउना बाजार की थोकफम ओरिबा ओवर ब्रिज मखादा यू टर्न तोबसु याररो हैना ट्रांसपोर्ट डिपार्टमेंट की ऑर्डर असिना हाइरे कोविड लाइचुतना मरम ओरगा चाही अनि लेपरबा मतुंग स्टेट असि कैलेंडर इवेंट अमा ओइना उखरुल द पांगथोखिबा शिरोई लिली फेस्टिवल ना तोंगान तोंगानबा लमदगी लाकबा टूरिस्ट सिंगे पुलिंग सिंगसिल्ली फेस्टिवल असि की ओइबा टॉप टॉप नाट अमरी कल्चर की प्रोग्राम क्याना टूरिस्ट सिंगे पुलिंग सिंगसिंजरबसु इम्फाल उखरुल लंबी की नाक येता लमलकी सासिंग फोंग ना योनबा असिना टूरिस्ट कया अमदी निंगबा कहले लोइनना वाइल्ड लाइफ एक्टिविस्ट सिंगना असिगुम्बा थोंग असि थिंगबिनबा लेंगा के पुनिंग सिंगसिलगले कक्सिंग डिस्ट्रिक्ट कमांडो की टीम अमना हेरोइन पाउडर ग्राम चंगा सुपना अनि ग कोनना मियोइनि फगत पंगमख्रे फारबे मियोइ अनि अदुदि चक्पी करोंग हाइका एच विलेज तगे मंगवान लेन चाही कुंट्रा अमदी थंगवान लेन जौ चाही कुंतरेनी पुलिस की फंगबा पाव की मतुंगिना कक्सिंग डिस्ट्रिक्ट कमांडो की एसआई रविंद्र ब्राउन ना लुसिंग टीम अमना ngarang nungtil pung ani pung baroga minute kunrom taba duaida suknu khongnang khongda frisking amadi checking chathake tanak aduda shero rom dagi Royal Enfield motorcycle tongduna lakpa mioi ani police na khamna ba haiki maduda makoina chena ba hona bada police na faki makoina purakba bag ama check tobada sapon cap nifu da haptuna purakpa gram chamnga ga supna ani rom ge paigada heroin powder sing adu fabane farab mioi ani edu ड्रग्सिंग अदुगा कोनना मखोइना तोंगलप गाड़ी अदु याउना मखा ताबा लोगी ओइबा थबक लखनबा सुगनु पुलिस स्टेशन दा सिनखरे हाइरी
Impal West District Commando amadi Singzamai Police ki apunba team amana yamlaba clavital yankai amadi tramadol hydrochloride capsule ga konana mioy ani fagat pangamkre Paraba mioy ani adudi Impal East ki changam dabi dagi MD Asghar Hussain chahi kuntramanga amasung thabal wangkhem dagi MD Sahabuddin chahi nifunithoi kawi hari Police gi phangba paw ki matungina thasi ki puntaruki numidang pung nipan minat yankai rom taba matamda Kanchipur da Standard Robert Higher Secondary School gi mamangda Impal West District Commando amadi Singzamai Police ki apunba team amana frisking checking chathake dadak aduda chingnaningai oiba maongda Impal rom dagi lilong tamna registration number MN06 LB 9364 oiba eco van ama thorake gari adu khamduna check tawada parcel ama thengnaki parcel adu Thangal Bazar gi UBI Bank MG Avenue da leiba Sky King Courier gi khuthangda Gopal Sarkar ko bamioi amada Chennai dagi Habib Kauba mioi amana tharakibani haiba khangmamke Singnabadagi afum aduda Impal West Commando gi DSP Y Kishore Chan Meitei sanction duna yangsin ki tungda parcel adu hangduktuna yengbada box ani gi manungda clavital yankai capsule strip lising maga chamga amadi tramadol hydrochloride capsule IP yankai MG strip lising maga chanipan marifu yoram bathainake Paraba mioi ani adu wafong pahong tobada parcel adu Sky King Courier dagi More Ward number 3 da leiba Gopal Sarkar na purakna ba hairakpadagi pubani haiba khangmamke mioi ani adu Singzamai Police Station da NDPS Act ki section 9A 25A 29 gi makhada FIR ama lokhatuna makha taba loge tabuk lokhatna ba potlam sing aduga kona na fake Consignment adugi mapu Gopal Sarkar More Police na fare hari mahak Singzamai Police Station Police ki team na loba chatkre hari Mipal tangdaba Samitlon hena sakutpa constituency ama oinabagi pandamda haukiba chahi mangarom asidagi leptana chatharapa mateng pibagi makha chatharapa oina Kwakta Municipal Council 1 number 3 Kwakta Sabalikai dagi mapuroiba nauna kaina khrabi Merai Mayum Leila mapuroiba lekhitraba Merai Mayum Ayajudinda Moirang Assembly constituency ge MLA Thongam Shantina Fisakol ama lemna pikre Moirang film lekai daliba MLA ge office ta pangthokiba thoram aduga mari lenana MLA Shanti na hai constituency asida khudong chadaba imung leramba asi nungai tapa phawi adumako Leila asi Fishalon sha tobada hai singba oirambadage mahaki imung manung puba ngamnaba amadi angang sing mahimasing tambada mateng oinabage Fishakol asi pibani Leila asi masasing mahi tamnaba moirang da leiba SSA ge residential hostel da leiba yabra haibadusu khanaragani lunana lengak na piriba housing loan dage Leila ge yum ama sanaba so honaragani lunana Fishalon sha ge Gamari Lenaba card sing supiragani haina MLA Shanti na makata na fangdoke ay no moyan kendo da lay bilewa nupi singa maru ay nupi kulay ay no tagani se mana ngasi masasigi mama mo no masasigi lo ro tawdan se ay gi moyan nupi kudin nan lo ko matam makoy gi sentok na bi makoy na hay no la bi da ina na ba ay ko la jagani adu da sudata na ay de MLA mo ina makoy gamen de makoy na hay de sim hamda apikpa sendoi da loan piraga makoy bo miyam raksida miyamga manava thakta hinna bi lambi pidana ba ai MLA moina soida no ki baran kendo da mama mana masasi da loko thoban gi matumina ai soida baran MSO District Committee Jiribam MSF District Committee Jiribam Desam Jiribam District Council amadi KSS Jiribam Council ke volunteer singna ngarang jiri kaithelda punna chathakiba akhanaba drive amada asa athaki polam singda fungus kaba amadi expired oiba polam kya fagat pangamle hari drive aduga mari lenana Desam Jiribam District Council ke President L Bilaksna hai jiri kaithilda yoliba nomada changda bayadraba polam sing fungus kaba amade expert oiraba kya yole haibiga khaknaba paw ama phangbadage mahiroi loop singa khusham naraga drive ase chathakibani asigumba expert oiraba acha thakki polam yoliba sing ase Manipur lenga ki makhada leriba Jiribam ge food safety department amasung Jiribam municipal council nasu yengsinda ba haibasi laibak thibani municipal area da leriba kaithil singda matam matam ge oina check tawbagi drive mari lenana authority singna chathabiyo expired oira bapolam sing yolamba mioi sing aduga su wakhal taminare chathariba drive asina aroi banate matung dasu Jiribam da leriba tungan bakathil singda chatuna drive asi makata na chathaki gani haina so belaksna makata na fongdoke yoliba pochai pagi chana ba bread adwa umada changa
ꯂꯧꯗꯕ ꯌꯥꯗꯕ ꯆꯤꯟꯖꯥꯛꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯕꯗ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯐꯪꯒꯁ ꯀꯥꯕꯅꯆꯤꯡꯕ ꯑꯗꯨꯒ ꯑꯦꯛꯁꯄꯤꯌꯔꯤ ꯗꯦꯠ ꯑꯣꯏꯔꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯖꯤꯕꯤ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯉꯁꯤ ꯗ꯭ꯔꯥꯏꯕ ꯆꯪꯖꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯤꯌꯔ ꯑꯣꯏꯕ ꯄꯣꯠꯆꯩ ꯅꯣꯡꯃꯗ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯕ ꯄꯣꯠꯆꯩ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯃꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ नुपी ओइबिसिंगना मेंस्ट्रुअल हाइजीन असी तराई तराइना लौरोइदबनी मसिदगी मखल मखा कयागी लाइना थोरकपा याबगी चांग वांगे हाइना वर्ल्ड मेंस्ट्रुअल हाइजीन डे गी थोरमगा मरी लेनेना हेल्थ सर्विसेस के डायरेक्टर डॉक्टर के राजोना फोंदोखरे मणिपुरदगी मयाई काबनी सा मुथनबा अमदी मियोइबगी हक्ता सिंगरपा खुदिमक थेंगननबा मैरा पाइबी लिंखटखिबगी कुनमरी सुबा मैरा पाइबी निमित पांगथोखरे matang asida MAMI TV News update pibe loijare bakha taba paw gidabag ngasi numidawaram pung 5 ge prime time English news medang tabiyo Lengsin Birau, Kingdom Educational Institute, All Lambulan, opposite GP Women College, Asida, Ningthin Experience Lairaba, Faculty Singna, Takpi Tambiriba Course Sing, Maruoina, Aviation Gi Makada, Cabin Crew, Ground Staff, Amadi Tourism and Hospitality Management Course, Tambi Ningba Singna, Ngasi Maklaktuna, Tanabiu, Masida Sunatana, Institute Asida, Makal Kuding Maki, Computer Coursing, Tambagi Kudong Chaba, Adusu Pizeri, Kudamoina, Triple C, DCA, Tally with GST, Asina Chingbasing. Loina na, spoken English, spoken Hindi, personality development, interview techniques, Asina Chingbasing, Tambayagani. High coursing asi, Chama da Chama, Tabak Pangnabagi guidelines su, Pizeri. Others Eye Clinic, a unit of Others Medicare Services, Porompat Jennings Main Gate, opposite Axis Bank. OPD timing 8:30 a.m. to 4:30 p.m. Monday to Saturday, 8:30 a.m. to 12:30 p.m. on Sunday. Facilities available: comprehensive eye care, cataract surgery, glaucoma clinic, oncology, oncology and aesthetic clinic, cornea and dry eye clinic, medical retina, optical store, OCT, perimetry, yak laser. Free OPD every Saturday. Please contact 600-910-8789. Nahak pukning wakhagi anaba leibra drug addiction amadi mental disorder treatment gidamak adom karigi wari Manipurda ihan hanbo oina rehabilitation and child care center inkalakliba nahasingita oiba experienced lerba doctors amadi clinical psychologists singna layengjari expert singna counseling piba 24/7 CCTV camera da monitor tawduna kupna senaba morning yoga, healthy diets, weekly health checkup, intensive daily routine. Awaba kayadagi ngakthoknaba leijare Yaipokpa Rehabilitation and Child Care Center, Kwakaithel Akham Likai. Adongi mathau tarabadi nakanda pijariba contact number asida pau fawbirau